Nagagi akoigi any issue da moina haigredi yare moina haigredi yare habdubu hoi yare ni hanadi phuba chaiba da moina hairaga lotion ba ok ama hatlaga customary loida aduda lotion bagi habit tu toina khunja sing na shu yaman khreba sigi se UNC gi oinadi moina tawthorokpa thabak se thajaningai oiba thabak sukto tawthoraktreba tawthokte hena leringai sida handak sine hena miyoiba gi life ko miyoiba gi punsi ga moina kariya sa kari shuna tabi na khan bagum na moina tawbsidi kanana thajaba leigrane kana su thajaba leitre moyonda si shekna hairaga akhoi gi UNC na moina ngarang statement thopa ganda Nagaland gi chief minister adudagi akhoi gi Meghalaya gi chief minister moina pressure piba adudagi akhoi gi religious gi oibagi pressure piba myamdagi ishwar gi maming de yengaga thadok ashmaina khallaga akhoi si thadok ke tawbuni khotpani hayeba Nagaland gi chief minister shu to khise Meghalaya gi shu to khise mang khriba brother singdo mang banate ba adapt tawbni ba sigi lonji moi khangdraba male ba pha bane ba mang khiba nate ba moi matomda pha khiba singdugi mama mapa matu macha khunja singduda ayaba lawdabi na moina direct moina wakhal moina tawning ba tawbududi ekhoi mayam sibu thajadringai thajade hena mayam na moibu moisi paisana chatpane na ngangnaringai da ngarang moina tawthokpududi pura kaino ma akhoi United Naga Council haibne ne divided Naga Council hen haibrane adubo ngarang moina maram oiraga akhoi zalengrong pui tongana thokni hena tawrakpasidi moi United Naga mo oibagi wakhalonda moidu akhoina CSO adugi akhoi gi apex body du shemgi bane adu moidi Naga myam si to khaidokpagi mongda tokthorokpa haiba tare ngarang do aduni na moi gi mathaktadi thajabasi leitreda masi political pressure khatang oigedoribra or akhoi chayol amagi mamang da akhoi source tagi phangba paw mamangi akhoi discussion da zu aina oza ngaran mi da zu hangki bani hoje UNC gi site tagi moi si konsa khul da chalaga moi khunja sing da kuki sing bu forgive tok bigro moigi mi noigi mi phajin ki bado adu moigi mi phajin ki bado thadok piro moi forgive tok bigro aina hai ba chale hai but konsa khul gi villagers sing na akhoi di hoje ngamoi akhoi gi mi taruk to hana thadok tri bhagwa akhoi di dugum bado forgive tok ba ngamroi hai ba gi du wafam su leki ba male aduna swise raise hoje ki only hoje Nagaland gi CM and aduga Conrad Sangma mabani gi influence katang oigadra July gi wakhanda hoje Manipur government gi zu influence labor jala masreis akhoi gi CM deputy CM singi zu influence labor jala aduga masreis ra hoje miam na penda na question taw mo tam da UNC gi site gi di kari pakhum pi bra ngarang statement du na tabida to padi mogi pakhum di miam da kari pakhum pi bra pakhum da kon ba da thado aroi hen hai duti adui matung da pakhum kanana shu pakhum du phangdri ba ko hojik shek hairaga akhoi gi sarkar honda ashidi kari haibra hairaga sarkar pairiba akhoi gi honorable CM adudi gi home paiba singdu shu mi gi atokpa state gi minister hoi chief minister hoi ne involvement tawbishi moi gi immature oiba behavior du ne involve tawrakpani ne asheng madi sida state ta lotion ba yaba thabak tu kari gi mi gi state atopana khoi honda involvement adum tawhan brane ashide ekhoi prajani ikai ga dogoi mohut takar pairiba sarkar pairiba mi sing ne ikai ga dogni ikai ga aidi sheng hardi ikai ra mai su thangat piroi moina tawba ngamdabdu mi na tawhalaga United Naga Council hoina moina haiba inba ga sabdu moi kanana moi bo authority pibra konsaram gi hojiki madam na haikibdo konsaram gi khunda laaga forgive and forget tawo haibdo aigi moi gi macham shu sing du phage manghan khrage aduga forgive and forget tawo ngamgadra moi matam du da ilai na mi on the forgive and forget tawa kai naga adududi oithoktraba leader amagi wangang na tene hoi madam na haibda ishu tabni go adu orashu adugumba tawbushu leramba yai adugu maina tawba taradi adudi miyoibagi chatnabi shu natena aduga shigi shengna ngarang dudi aidi akhoi gi mi phagiba aigi brother sing mangkhiba khotkhiba dudi amarom da hoi pressure myam du UNC da pibadagi moina shu aphabada oiramba yai adubu aphabadi shukoi oidre miyoibagi mapunchi du ilai na moina ayaba shugyaw yawdraga kari maramdagi kuki taramari do akhoi gi northern hojiki naga volunteer sing du na phabagi maramse maram suklai leitana phaba nateba sheng hairaga nong hojik si akhoi gi du phagi bagi moi gi su phanari ne ba adu ardi akhoi gi du thado oi haiba wari suksan sanadraga moina program dak long na shemaga
shidagi haibani adudagi haibani adudi yamna kari haishira leader ama oibagi adudagi united oibagi moidu council ama thambani adu moidi united oibagi council ama thambagi muong matau shu moi taudre asina takpadi moigi mathakta prajana lubra moibu pressure piriba mathaki miduna lubra haibse united naga council gi executive sing ashi khanpham thoga thabak tawba yabne aduna tabina naga gi akhoi gi any issue da moina haigradi yare habdubu hoi yare ni hanadi phuba chaiba da moina hairaga loishanba ok ama hatlaga customary loida aduda loishanba gi habit tu toina khunja sing na shu yaman khreba sigi yaman gibadagi handakti miyoiba mang khiba mioi akhoi gi brother tarup tu kadai da leibno khotpno haibase thiba khangdabina leibudu adu khangbi draga direct akhoi ne yanare moi thadorani aduga program ga highlight ka thadane adu kana bu usitabra moi wakhal da khalle ko naga haibase akhoi ne apex body parents body oina akhoi leibne na leiriba khunja sing akhoi na themadi yarni akhoi ne order tawrni yarni habi wakhal se hojik mi oibagi punsiga moisi sinaningai habidi hana yarakpanina adugi mongduna hojik shu amuka yarani khalla moisi tawbneba adubu ai khoi gi zelengrong puigi ichini naw sing ngarang di phajana moi yadre habidu utkreba asi moi bu lesson ama takpani asi da moi na lesson ama asi da khanghau da bin amuka tawrabo ko mi oibasi tamba ngamde go madam sengna hairaga nungdang da natraga na mi leitaba matamda shenaba ngamdabane na moigi kuki taramari du moina lotna pukhiba yai aduga moina thadokhiba yai ba khangdringai da sangbadu ngamdabane na adubu hairiba united naga council sibu karamba naga na thajakhigadra ba kana shu thajaroi adu thajabadi lairadana hojik zelengrong poidi moidagi tongalani haina ishu irakpadudi adudi moigidudi aikhoi sibu kari shu nataba oina khanbagi mongdo mathang da moina lotna tawraga shu yade habdu utkani go khoina ngam haudraga shu adubu yaragadi tawdaningai ekhoi gi ichili naw tarup tu phangdri phawbudi moi gi shu shinada na ba haiba tare go shinada bina mayam gi sentiment nagam yam gi wakhal lon ji khangbi ga dawni habsi ai moi on haininge aduna hoji apex body ogera lenga ogera public ki sentiment praja gi sentiment khangdaba sing dudi praja na suga yaro habi wafam duni aduga nakalam rom da hariba UNC da lakliba religious ki oba political ki oba any kind of pressure lakpa sumaina kuki NP manipur da zu pressure lam gadra moi da zu naga taruk do thado pikro habi gi pressure lam gani khanbra swai da dikari habi ninge moi she sum adum aigi wakhal ni go adum haidokning da ba habadi family shu sometime yengba khotpa yaubni na sigumba matei manau adudi mama macha shu sigumba khoi gi manung hutna gumba dum every TV discussion gum shi yengba yaubni di khallaga leye leite gi wafam ji haining dabani adubu kuki haiba jati she masagi pot yam pamu ba jati ni go masagi pot yam pamu ba jati sina ai khoi gi mi taruk khak tangne moi gi taramari ne ba moi gi taramari du thadok pirage akhoi gi taruk thadok piyo hairaga moina puthokpa ngamdri se puthokpa ngamdabina nakan degi moina mating ni ba hogala ise ashishi moi on the pressure di piram ba yai piram ga su moina pressure pi ba shidi akhoi gi UNC da oigni natra gomda government of manipur da natra ho am akhoi gi center da ko adu gumba dagi ashi moina ngamba gi ne meghalaya gi chief minister involvement lakpa Nagaland gi chief minister involvement lakpa shi kuki sing gi pressure ne ai di seng na haige ba shi naga gi pressure ne di oiroi maram di kari gra hairadi hat kriba religious ki akoi gi oiriba association society sing na pressure pirak pashi shu matamama da kuki ga maitei ga landau ba matam du shu kuki on da Nagaland da leiba kuki sing mateng yam pangena adu matam da moina mi hat pa matam mi pha ba matam du di tawgno hai na Nagaland gi chief minister du tholak pro tholak draga karigi hoje kuki gi mi sho aga mana naga nung shiba saraga humanity ground da mana thadok piyo ga haiba dudi ma gi lamda warak pa chalo aikhoi gi lamda di ma warak ningai tarka ta de go aikhoi gi lamde aikhoi thokpa manipur gi sarkar leina mana tawshnu adu da ngamdraba sarkar dudi go adum hingdrashu yare adu moi bu shit pi dabne adu ma lere adu ga kuki NP manipur da pressure shi piramgani maram di moi di masagi mi pamu bune adu mi du leitrabne na sheng hairaga leitraba pot to khoina ni bane ba yenda sangom ni ba khoi shi sangom du thok drai na yenda sangom je hanjan ni bane ba adu sangom du leitrabane na yen sina mafam khuding da chatlaga yerum pi ramayam ji themba haukhre ba
संगोम थोफामजी थीहनबनेबा अदुबो हंदकसिदि मिशी मिनागी मतांगनेबा लांद कापनबगी मतांग नतेबा अदुनिना असिदि मोयोंदसु प्रेशर पिरमगनी मोइना प्रेशर पीबसी श्रोम लागा थेमबा गवर्नमेंट ऑफ मणिपुर दा हाइजबगी मुहुता मोय कुकी इनपी ना सिंगबगी चांगसे कुकी इनपी मणिपुर हाइबने बट मोयदि मणिपुर दो यावरिये अदुबु मोयदि अतोपा स्टेट ता चटलगा अस मोयसि थेमबियो ना रिलीजियस की ममिंग दो ओइना चटपगी टाइप ता तौखरेबा लैरिबा मेघालय की चीफ मिनिस्टर नागालैंड की चीफ मिनिस्टर शो हानदगी मोयना अतोक तोपा कांगुदा कुकी सिंगदसु मोयना प्रेशर पीबिरंबो ओरगदी हानदगी सु पीबनेना मोयसे अखोयबु हैरकपनेना खनबा याये अदु हंदक मोय मतंग जादे पीनिंगाई मथौसु तादेबा ओके अदो होजिक मीदो नीरजु फंगरोय हाइबगी वाफम हाइपेट पनगी अदुना कुकी की तरामरी दुदी फंगरोय दबदुगा लैबदुगा एक्सचेंज तौजे हाबनिना फर्दर कोर्स ऑफ एक्शन दी करी हाइना मन डिसाइड तौबा असेंबदे असे लोइनमक पार्ट्स ऑफ पॉलिसी ने द मोयगिसे शेगना हायरग नोइना खंगीदा अखोयदि हुजिक करी हाइसनी करी हाइगदी हुजिकती अखोयगी ह्यूमन राइट्स तो हाइबे तारे को अखोयनो हुजिकती मी से मोयगिसे लैरिबनेना लैये हैबसे पृथ्वी म्याम द मोयना खंगहनख्रेबा सोयबसे अइगिना अखोयगी नागा लीडर न सोयबनेबा खंगहनख्रबनेना मोयदि करी हाइसरा अखोयना खुद थाबा तारसो अमा तौबा तारसो अखोयसिबु योननिंगाइगी लेबाक मियाम पृथ्वी से योनबदा यामना सिटख्रनिबा अखोयदि